अहानबदे यामना मरुइबा पाव अमबदे थमजगे मितै हटके यादबदगी लाइन लोन फाइगे निंगथौगी युम मई थाखरे सुगनु असेंबली कॉन्स्टिट्यूंसी के लोन चुराचांदपुर डिस्ट्रिक्ट के लालोन फाइ खुंद कुकी सिंह फारब मितै ड्राइवर हटके यादे हाइबगे वहाउद खुनगी निंगथौगी युम मई थाखरे अमदि मफम अदवाइदा खुन ngaknaba sabo bunker thugaikre sining sita hingauroba driver adugi maming konthojam dingku kawi sahi kungani panlom sure thawal district ki thiam konjinda leiba ibo kobo amagi masanu pani mahak BSF na nek tuna season naba gari bolero gi driver ni BSF amade tai paugi likhun sing da phangdurak pagi matung inna sunu sifai da leiba BSF ki samba humdra suba battalion ki kangbu amagari manga da gaksing district ki serau practical high school da leiba battalion ki headquarter tamna sat ki hairi gari driving aduna lambi khangdabadagi serau rom da satpagi mahutta tilalon fai kullom da oina thousand badagi kun adu da leiraba kuki militan ni haina singnaba sing gari sing adu koisil laga fajin kibaga loina na driver dinku farga pukibani hairi makpu nupi mayam na wahong pahong toboga loina na mafam adu da leiram bana hasing na thang na yanduna hatnaba thawrang tawki adubu mamai mamit punsilaga singthak amada pukhalaga mafam amada losilaga thamki haina driver dinku na mobile dam hakna thariba gari mapu da phongdoraki social media da viral oiraba gari mapu amadi driver aduna wari sanabagi recording gi matung ina mahakti lambi khangde amadi mang thangba gari sing gi matung induna thawbada lalon fight haina khangnaba khun adu yoshin kibani mahaki mang da thawriba gari sing adu gi driver sing dimitei pangal ngakto oibana mahak matom ta phajin bani haina su phongdoraki mahakpu matam sangna losin duna thamlaba matung da security force ki kangbu yauna mi khara laktuna mahakpu lauthokpaga loina na Bishnupur police ta sinnarakpani haina su mahakna phongdoraki BSM thador pazero lamana su ngasi chaliba BSF ki kangbu su mafam adwai gi lambi khangdabaga loina na local drivers sing du su khangdabana lambi lanna ti lalon faida thawjil lubani haidi maitai driver adu mahakna thobu gari ga loina na fajin kiba adu da BSF amasung Assam Rifles ki kangbu na khungi lusing basing amadi naha singa kanna wari sanar matung da soida ngam da na rescue tawraga dingkubu kaksing district channen pokpida Bishnupur police ki SI Sunin Kauba amada Churachandpur district ki additional SP SS Emmanuel na lusing ba Churachandpur district police ki kangbu da kusin na ki hairi dingkubu security force ki kangbu na rescue tawkiba matung ngasi nungtin ti lalon phai khunda irang horok tuna khungi ningthaugi mayum mai thaki baga loina na bunker su sidoki farab mitai driver adu hat ke yade madugi mahota mahakpu kallaga security force ki kangbu da sinnaki haiba wafam da mafam adwai da irang horok kibani farab mi hat ke yadana thawdo kiba tarabadi makoi khun ngakpa ki thabuk tawningdre haiba wafam khunda sabu bunker adu mafam adwai gi harol singna sidokibani bunker sidokibata natana khungi ningthaugi mayum su sauraba miyaw singduna mai thaki panbyabati manipur hokiba sahi 2023 ki May 3 da Churachandpur da horoktuna mi hatnaba yum mai thabna singba thaudok mayam ama thokrabasu Churachandpur Bishnupur amasung kaksing district ki lonaba mafam sing maru oina sugnu area amadi akoibada irang haukiba di May 13 tani Sugnu Assembly Constituency ke MLA ke Ranjit Kilamjing makhada Churachandpur kaksing amasung Bishnupur gi lona mafam da leiba mitei amadi kuki sing gi oiba peace committee ama semduna kanna hona badigi irang adu mafam adwai da May 13 khaktata yawrakkibani haukiba May 9 da Union Home Minister Amit Shah na numit humni gi khungsita Manipur gi irang yengsinba laktri ngai gi mamang da district ahum gi lona bada leiba Bishnupur district ki manung chanba napata kuki militant sing na nongmai kapsin duna amadi yum mai thaduna mesemina mayam thokalak badagi mafam adwai da kanba irang lakhibani khungi naharon singna ngasi mai thakibati lalon fai khungi ningthau baite mafam adwai da peace committee ama semkiba aduda asoba thaudang lokhiba miyoi ni haina pawgi likhun sina phongdoragli peace committee semada baite na asoba thaudang lokhiba tanatana mafam adwai da amaga unaba yaraktraba matamda nupi sing yauna mitai khara kallaga puthorkiba da asoba thaudang lokhiba miyoi ni haina pawgi likhun sina phongdoragli aduga mathangi update asna kuki group sing kap nakre sengdurakre kuki militant group singi marakta ngasi nungthin new kaithen manbi area da akan bumung dunung mai kap nakre thaudok adu da misimina amadi asoga pan thokpagi pawpang bangamdri thajaba yaba pawgi likhun singna hai nongmai kap nabagi thaudok adu ngasi nungthin pung 3:30 kuntra rom tabada kangpokpi district ki new kaithen manbi police na konba bezang hai na khangnaba kunna madani nongmai kap na khiba adu kuki national front KNF amadi
कुकी रिवोल्यूशनरी आर्मी KRA खुलाई पाइबसिंगी मरक्तनी हाइरी करी मरमगी खुथोकनबगी थौदोक अदु थोखिबनो हाइब खंगब ngamdabga loinana थौदोक अदुदा मिसिमिना amade sogapan थोकलमबा याइ हाइबगी सिंगनबा लैरबसु सबसाब पाउ फंगब ngamdri साइरक सिदा हौकिबा नुमित खरनी असिदा टेक्नोपोल डिस्ट्रिक्ट के म्यांमार गलोनबा मोरे एरिया दा सिक्योरिटी फोर्स का खुथोकनबदा कुकी मिलिटेंट निपान सिक्रे कुंट्रा रोम सोखरे हाइना सोशल मीडिया दा वायरल ओइरकली अदुबु टेक्नोपोल डिस्ट्रिक्ट पुलिस के मकोक थोंगबसिंग वरी सानबदा सोशल मीडिया दा कोई चाइ चाइरिबदु आरानबनी अदुगुंबा लैते हाइना फोंदोरकली पनबे आबदि मोरे दा हौकिबा नुमित खरनी असिदा नोंमैका नबगी थौदोकसिंग दा थोखिबगा लोइना BSF पर्सनल अमा यावना सिक्योरिटी पर्सनल निपाल लोम सोखरबनी कन्फर्म दी ओइजिबा अदुबु थाजबा याबा पाउगी लिखुन सिंगना पल्लदुना खुद थोकनरिबा थौदोक अमदा कुकी मिलिटेंट अनि सिरगा मरी सोखी हाइबगी पाउ तारे हाइना चीफ मिनिस्टर एन बिरेन फोंदोखिबनी कुकी मिलिटेंट सिंगा मरी लेनबा पाउ अमना मणिपुर दा थोकलिबा इरांग असिदा कुकी नेशनल ऑर्गेनाइजेशन कुकी नेशनल आर्मी बर्मा समना केनो बी यावबा लैते हाइना लुप असिगी इंफॉर्मेशन एंड पब्लिसिटी सेक्रेटरी फ्रांसिस कुकी कौबा अमना फोंदोरकली म्यांमार गा ताइनबा मोरे दा थोकलिबा सिक्योरिटी फोर्स ता कुकी मिलिटेंट सिंग अफम मखलगी नोंमैसिंग अमदी बॉम्ब यावना लांदारकलिबा सि म्यांमार दगी चंगसिलकपा मर्सनिसिंग अमदी केनो बी यावबगी थाजबा लैरे हाइना ngarang चीफ मिनिस्टर एन बिरेन फोंदोखिबनी चीफ मिनिस्टर ना फोंदोखिबा वाफम आरानबनी मणिपुरी पॉलिटिकल अफेयर्स ता लुप असिना खुद थिंजिनबा लैते हाइना पलादुना KNA बी पक्सिन दुना लुप असिगी मिंग थीनबा होतनबेगी नु हाइबा वाफम थमलकली